ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 11 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯉꯧ ꯁꯅꯥ ꯆꯣꯞꯄ ꯏꯀꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯧ ꯁꯅꯥꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯌꯥꯝ ꯑꯃꯅꯁꯨ ꯑꯉꯧ ꯁꯅꯥꯅ ꯂꯥꯛꯂꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯧ ꯁꯅꯥ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯒ ꯉꯥꯡꯗꯨꯅ ꯆꯩꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯉꯧ ꯁꯅꯥ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯧ ꯁꯅꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯈꯣꯏꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯑꯉꯧ ꯁꯅꯥꯗ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯣꯟꯈꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯉꯧ ꯁꯅꯥꯗꯤ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ꯫ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ꯫ ꯑꯉꯧ ꯁꯅꯥꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝ ꯀꯧꯁꯟꯕꯒ ꯂꯣꯏꯅꯅ ꯁꯣꯛꯂꯤꯕꯁꯤꯡ ꯑꯗꯣ ꯍꯤꯗꯥꯛ ꯍꯥꯞꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯉꯧ ꯁꯅꯥ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯈꯪꯍꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯆꯧꯕ ꯐꯤ ꯑꯃꯗ ꯃꯥꯅ ꯄꯨꯒꯗꯕ ꯐꯩꯖꯨꯞ ꯑꯃꯗꯤ ꯑꯇꯩ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔ ꯌꯣꯝꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯆꯧꯕ 2 ꯌꯦꯞꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯨꯝ ꯑꯗꯣ ꯁꯦꯒꯥꯗ ꯌꯦꯞꯁꯜꯂꯒ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯁꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯑꯉꯧ ꯁꯅꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯁꯤꯅ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯥꯝꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯀꯥꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯆꯍꯤ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ, ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯇꯤꯃꯨꯔ ꯂꯥꯏꯃꯨ ꯄꯨꯝꯅꯃꯛꯄꯨ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯑꯃꯗꯤ ꯃꯧ ꯅꯍꯥ ꯑꯃꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯔꯥꯜꯅ ꯃꯍꯥꯛ ꯆꯍꯤ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯆꯩꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯉꯧ ꯁꯅꯥꯅ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯔꯥꯏꯗꯒꯤꯅꯣ ꯉꯁꯥꯏ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯍꯟꯈꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗ ꯑꯉꯧ ꯁꯅꯥꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨꯅ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯉꯧ ꯁꯅꯥꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕ ꯈꯪꯖꯔꯕꯁꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯃꯍꯥꯛꯅ ꯇꯧꯈꯤꯗꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯤꯅ ꯄꯤꯐꯝ ꯂꯩꯇꯕꯅꯤꯅ ꯃꯌꯥꯝꯅ ꯑꯉꯧ ꯁꯅꯥꯗ ꯄꯤꯔꯤꯕ ꯆꯩꯔꯥꯛ ꯑꯗꯣ ꯑꯗꯨꯃꯛ ꯌꯥꯕꯗ ꯇꯥꯈ꯭ꯔꯦ꯫ ꯑꯉꯧ ꯁꯅꯥ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯣ ꯂꯩꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯑꯉꯧ ꯁꯅꯥꯅ ꯑꯗꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯈꯤꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯉꯧ ꯁꯅꯥ ꯃꯤꯠꯌꯦꯡ ꯋꯥꯡꯕ ꯂꯥꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤ, ꯍꯧꯖꯤꯛ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ? ꯑꯉꯧ ꯁꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯈꯠꯍꯟꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯂꯧꯈꯠꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯂꯧꯈꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯨꯞꯄ ꯉꯝꯃꯅꯕ, ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯈꯠꯄ ꯉꯝꯃꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯔꯥꯏꯗꯒꯤꯅꯣ ꯊꯤꯔꯨꯒꯗꯕꯅꯤ꯫ ꯑꯍꯩꯕ ꯑꯉꯧ ꯁꯅꯥ ꯅꯠꯇꯕ ꯃꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯅꯦ, ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯈꯣꯏꯅ ꯃꯊꯥ ꯁꯥꯖꯔꯨꯅꯤ? ꯀꯥꯟꯅꯗꯦꯁꯦ, ꯃꯗꯨꯒꯤ ꯁꯔꯨꯛ ꯀꯔꯥꯏꯗ ꯑꯍꯩꯕ ꯑꯃꯥꯏꯕ ꯂꯩ ꯃꯗꯨꯗꯨꯝ ꯊꯤꯔꯛꯎ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯑꯃꯃꯨꯛ ꯄꯟ ꯁꯨꯝ ꯇꯥꯅꯔꯛꯄꯗ ꯑꯃꯠꯇ ꯃꯈꯣꯏꯅ ꯈꯣꯏꯗꯥꯕ ꯑꯣꯏꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤ, ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯕꯥꯅꯤꯅ ꯆꯪꯗꯨꯅ ꯇꯨꯔꯦꯜ ꯑꯁꯤꯅ ꯃꯌꯦꯡ ꯈꯔ ꯇꯥꯊꯔꯛꯄ ꯃꯇꯝ ꯉꯥꯏꯔꯁꯤ, ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯅꯔꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯂꯨꯡꯕꯅ ꯅꯣꯡꯊꯣꯟꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯊꯣꯟꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯣꯡꯊꯣꯟꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯅꯣꯡꯊꯣꯟꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯉꯁꯥꯏ ꯁꯦꯂꯨꯡꯕꯅ ꯇꯨꯔꯦꯜ ꯑꯁꯤꯅ ꯃꯌꯦꯡ ꯈꯔ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯁꯅꯥꯗꯣ, ꯍꯥꯏꯕꯗꯤ ꯁꯅꯥꯅ ꯁꯥꯕ ꯈꯨꯖꯥꯏ ꯑꯗꯣ ꯂꯧꯊꯣꯛꯂꯁꯤ ꯍꯥꯏꯈꯤꯕꯗꯨ
ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯇꯕꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯗꯨꯅ ꯈꯪꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯃꯍꯥꯛ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯊꯣꯟꯒꯤ ꯅꯨꯄꯤ ꯅꯨꯂꯤꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯀꯝꯗꯧꯔꯕꯒꯦ? ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯉꯧꯁꯅꯥꯗꯤ ꯈꯨꯜ ꯃꯤꯌꯥꯝꯅ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯥꯟꯊꯣꯛꯈ꯭ꯔꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯅꯣꯡꯊꯣꯟꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦꯗꯅ꯫ ꯑꯩꯈꯣꯏ ꯑꯅꯤꯗ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯕ, ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯠꯄ, ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯒ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ, ꯑꯩꯈꯣꯏꯅ ꯋꯥꯅ ꯇꯥꯟꯖꯕ ꯂꯟꯕꯨ ꯃꯍꯥꯛꯅ ꯐꯪꯅꯕ ꯍꯣꯠꯅꯕ, ꯃꯕꯨꯛ ꯐꯠꯇꯕ ꯃꯍꯥꯛꯇꯤ ꯃꯥꯡꯖꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯂꯤꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛ ꯉꯜꯂꯨꯍꯣꯏ, ꯏꯟꯖꯥꯡ ꯍꯥꯎꯍꯜꯂꯨ, ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯀꯗꯕ ꯂꯩ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯂꯤꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯆꯥꯛ ꯉꯜꯂꯨ, ꯏꯟꯖꯥꯡ ꯍꯥꯎꯍꯜꯂꯨ, ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯕꯅ ꯍꯥꯏꯕ ꯑꯃꯅꯤ, ꯅꯨꯃꯤꯗꯥꯡꯗꯨꯗꯕꯨ ꯀꯔꯤ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯅꯨꯄꯤ ꯅꯣꯏꯅ ꯈꯪꯕ ꯋꯥ ꯅꯠꯇꯦꯅꯦ, ꯑꯔꯨꯕ ꯊꯕꯛꯅꯤ꯫ ꯑꯩꯅ ꯆꯥꯛ ꯉꯜꯂꯣ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯍꯦꯛ ꯉꯜꯂꯨ, ꯀꯩ ꯀꯥꯟꯗꯗꯣ ꯆꯥꯕꯦꯡ ꯉꯥꯡꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯂꯤꯅꯤꯅ ꯃꯥꯒꯤ ꯏꯁꯧꯁꯤ ꯑꯃꯨꯛ ꯍꯧꯔꯛꯂꯗꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯊꯣꯟ ꯍꯣꯔꯦꯟꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯨꯖꯥꯏ ꯑꯗꯣ ꯃꯍꯥꯛꯅ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯈꯨ ꯑꯗꯣ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯃꯈꯨꯗ ꯇꯥꯟ ꯊꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯒꯤ ꯅꯨꯄꯤ ꯅꯨꯂꯤꯅꯤꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯃ ꯂꯩꯔꯗꯨꯅ ꯊꯣꯡꯉꯤ꯫ ꯅꯣꯡꯊꯣꯟꯁꯨ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯂꯝ ꯆꯔꯝ ꯈꯔ ꯃꯍꯥꯛꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯂꯤ꯫ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯁꯦꯝꯂꯤꯕꯁꯤ ꯂꯐꯨꯒꯤ ꯃꯆꯦꯠ ꯍꯥꯏꯕꯗꯤ ꯂꯥꯁꯤꯡ ꯑꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯌꯥꯝꯅ ꯄꯤꯛꯄ ꯊꯨꯝꯃꯣꯛ ꯃꯆꯥ ꯑꯃ ꯁꯦꯝꯂꯤꯕꯅꯤ, ꯃꯦꯔꯨꯛꯃꯨꯛ ꯆꯥꯎꯅ꯫ ꯍꯥꯏꯔꯤꯕ ꯃꯦꯔꯨꯛꯃꯨꯛ ꯆꯥꯎꯅ ꯁꯦꯝꯂꯤꯕ ꯊꯨꯝꯃꯣꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯀꯌꯥꯁꯨ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯇꯦ꯫ ꯂꯩꯋꯥ ꯁꯣꯟꯅ ꯊꯨꯝꯃꯣꯛ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯁꯥꯔꯤꯕꯅꯤ꯫ ꯊꯨꯝꯃꯣꯛ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯂꯤꯅꯤ ꯅꯣꯡꯊꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯅꯅꯕ ꯇꯧꯁꯦ ꯍꯥꯏꯔꯛꯈꯤ꯫ ꯅꯣꯡꯊꯣꯟꯅ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯆꯠꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯊꯣꯟꯅ ꯁꯥꯔꯤꯕ ꯄꯣꯠꯇꯨ ꯍꯦꯛ ꯂꯣꯏꯁꯤꯟꯕꯒ ꯃꯍꯥꯛꯅ ꯌꯥꯔꯦ, ꯁꯤ ꯑꯣꯏꯔꯗꯤ ꯆꯞ ꯆꯥꯔꯦ, ꯐꯔꯦꯗ ꯁꯤ ꯑꯣꯏꯔꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯊꯣꯟꯅ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯊꯨꯝꯃꯣꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯐꯥꯟ ꯑꯋꯥꯡꯕ ꯑꯗꯨꯗ, ꯍꯥꯏꯕꯗꯤ ꯇꯔꯪ ꯍꯥꯏꯒꯗ꯭ꯔꯥ, ꯎꯄꯨ ꯃꯆꯥ ꯍꯥꯏꯒꯗ꯭ꯔꯥ, ꯈ꯭ꯋꯥꯡꯃꯨꯛ ꯋꯥꯡꯕ ꯑꯗꯨꯗ ꯊꯅꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯔꯞ ꯅꯣꯡꯊꯣꯟ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯊꯣꯡꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯉꯥ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯣꯡꯊꯣꯟꯗꯤ ꯍꯔꯥꯎꯈꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅꯤꯗꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ꯫ ꯃꯁꯤ ꯌꯥꯝꯃꯜꯂꯤ, ꯑꯩꯗꯤ ꯈꯖꯤꯛ ꯈꯛꯇꯅꯤ ꯆꯥꯒꯗꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯊꯣꯟꯅ ꯉꯥ ꯑꯗꯣ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯕ ꯊꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯂꯕꯗ ꯅꯣꯡꯊꯣꯟ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯐꯖꯅ ꯅꯤꯡꯊꯤꯅ ꯆꯤꯟꯐꯥ ꯄꯨꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯗꯨꯒ ꯄꯣꯠꯂꯝ ꯆꯔꯝ ꯈꯔꯁꯨ ꯈꯥꯎ ꯑꯃꯗ ꯁꯠ ꯍꯥꯞꯆꯤꯜꯂꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯁꯦꯂꯨꯡꯕ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯅꯣꯡꯊꯣꯟ ꯈꯪꯍꯟꯗꯅ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯂꯧꯈꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯖꯥꯠ ꯀꯌꯥ ꯑꯃ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯤꯅ ꯀꯨꯝꯒꯤ ꯏꯁꯤꯡ ꯀꯪꯊꯔꯛꯄ ꯂꯩꯀꯪ ꯊꯣꯛꯄ ꯃꯇꯝ ꯉꯥꯏꯔꯒꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯣꯡ ꯁꯨꯡꯇꯥ ꯇꯥꯍꯜꯂꯔꯣꯏꯒꯦ꯫ ꯅꯣꯡ ꯇꯥꯗ꯭ꯔꯕꯅꯤꯅ ꯇꯨꯔꯦꯜꯁꯨ ꯀꯪꯊꯔꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯇꯥꯍꯜꯗꯕꯤꯗ ꯃꯍꯥꯛꯀꯤ ꯂꯩꯋꯥꯟ ꯃꯟꯇ꯭ꯔꯅ ꯐꯥꯔꯒ ꯊꯝꯂꯕꯗꯤ ꯏꯁꯤꯡ ꯀꯪꯂꯕꯅꯤꯅ ꯃꯍꯥꯛꯅ ꯈꯨꯖꯥꯏ ꯑꯗꯣ ꯂꯩꯋꯥꯟ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯏꯂꯥꯏ ꯂꯥꯏꯅ ꯂꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯁꯦꯂꯨꯡꯕꯁꯨ ꯈꯟꯕ ꯃꯈꯩ ꯈꯜꯂꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯊꯣꯟ ꯃꯍꯥꯛꯇꯤ ꯇꯨꯝꯕꯒ ꯆꯪꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ, ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯃꯍꯥꯛꯅ ꯉꯁꯥꯏ ꯁꯦꯝ ꯁꯥꯈꯤꯕ ꯄꯣꯠꯂꯝ ꯆꯔꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ
ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ 12 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯂꯛꯄꯒ ꯀꯔꯤꯗꯒꯤꯅꯣ ꯀꯝꯗꯧꯕꯅꯣ ꯈꯪꯗꯅ ꯀ꯭ꯋꯥꯛꯅ ꯂꯥꯛꯅ ꯈꯣꯡꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯣꯡꯊꯣꯟꯅ ꯃꯍꯩ ꯌꯥꯜꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯊꯣꯟ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯈꯤꯕꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯀꯣꯛꯊꯣꯟ ꯂꯥꯟꯗꯨꯅ ꯄꯥꯏꯔꯤꯕꯗꯨ ꯅꯣꯡꯊꯣꯟꯅ ꯈꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ "ꯑꯩ ꯃꯤꯠꯇ ꯅꯥꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯛꯀꯅꯨ, ꯍꯩꯅꯗꯦꯀꯣ, ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯃꯊꯣꯡ ꯆꯥꯔꯣꯏ" ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯀ꯭ꯋꯥꯛ ꯑꯗꯣ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯁꯥꯗ ꯇꯣꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯃꯀꯨꯅ ꯅꯥꯍꯦꯗꯨꯅ ꯈꯣꯡꯕꯒꯤ ꯃꯑꯣꯡꯗ ꯈꯣꯡꯂꯛꯂꯤ꯫ ꯀ꯭ꯋꯥꯛꯅ ꯈꯣꯡꯕ, ꯃꯀꯨꯒꯤ ꯈꯣꯡꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯅꯣꯡꯊꯣꯟ "ꯀꯔꯤꯅꯣꯗ, ꯑꯐꯕ ꯈꯨꯗꯝꯗꯤ ꯅꯠꯇ꯭ꯔꯦꯁꯦ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯃꯨꯠꯀꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯊꯋꯥꯏ ꯂꯥꯛꯄꯤ ꯀꯥꯡꯕꯨꯅ ꯁꯨꯝ ꯈꯣꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ?" ꯑꯁꯨꯝꯅ ꯈꯟꯅ ꯁꯨꯝ ꯂꯥꯛꯄꯅ ꯏꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯏꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛ ꯇꯨꯔꯦꯜ ꯈꯨꯗꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯀꯨꯝꯊꯔꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯋꯪ ꯂꯥꯎꯅ ꯍꯨꯝꯖꯤꯜꯂꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯈꯔ ꯍꯨꯝꯖꯤꯜꯂꯛꯄ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ "ꯍꯩꯁ, ꯃꯐꯝ ꯑꯁ꯭ꯋꯥꯏꯁꯤ ꯈꯔ ꯂꯩꯔꯦꯁꯦ" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯕꯤ ꯃꯥꯏꯕꯅꯤꯅ ꯂꯩꯋꯥ ꯇꯤꯜꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯈꯔ ꯇꯧꯔꯕ ꯃꯇꯨꯡ ꯄꯔꯞ ꯑꯁꯨꯝ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯃꯆꯥ ꯃꯈꯣꯏ 2-3 ꯃꯥꯟꯅꯔꯒ ꯀꯞꯄꯒꯤ ꯃꯑꯣꯡꯗ ꯀꯞꯂꯛꯈꯤ꯫ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯊꯣꯟꯅ "ꯏꯌꯥ, ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯗꯨꯅꯁꯦ, ꯑꯩ ꯑꯁꯤ ꯑꯃꯥꯏꯕ ꯅꯣꯡꯊꯣꯟꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯁꯥꯔꯗꯅ ꯑꯩꯕꯨ ꯀꯤꯅꯅꯕ ꯀꯥꯏꯗꯅ ꯇꯧꯔꯤꯕ ꯃꯥꯜꯂꯤꯅꯦ, ꯍꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯊꯣꯟ ꯂꯩꯃꯥꯏꯗꯒꯤ ꯂꯩꯇꯨꯝ ꯑꯃ ꯈꯨꯟꯒꯠꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯇꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯥꯛꯇꯨꯅ ꯂꯪꯈꯤ꯫ ꯂꯩꯇꯨꯝ ꯑꯗꯨꯅ ꯂꯪꯈꯤꯕ ꯑꯉꯥꯡꯁꯤꯡ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯣꯝꯗ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯒ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯅꯣꯡꯊꯣꯟꯅ "ꯈꯪꯕ꯭ꯔꯥꯗꯣ, ꯀꯩ ꯀꯥꯟꯗꯒꯦ ꯑꯩꯉꯣꯟꯗ ꯌꯦꯠꯂꯒ?" ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯁꯨꯝ ꯀꯨꯝꯊꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯌꯧꯔꯒꯨꯝꯕꯅꯤ꯫ ꯃꯁꯤꯗꯗꯤ ꯅꯣꯡꯊꯣꯟ ꯂꯩꯔꯥꯏ ꯑꯗꯨꯗ ꯐꯖꯅ ꯊꯦꯟ ꯃꯥꯟꯅꯕ ꯖꯒꯥ ꯑꯃꯗ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯊꯦꯟꯗꯨꯅ ꯊꯝꯂꯒ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯈꯨꯗꯨꯅ ꯂꯥꯏ ꯇꯥꯏꯅꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯊꯣꯟꯅ ꯂꯥꯏ ꯇꯥꯏꯅꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯍꯧꯔꯤꯕ ꯎ ꯋꯥ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯕꯒꯨꯝ ꯁꯣꯔꯣꯠ ꯂꯥꯎꯅ ꯅꯤꯛꯂꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯃꯥꯏ ꯑꯗꯨꯁꯨ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯩ ꯅꯣꯡꯊꯣꯟꯅ "ꯊꯕꯛꯇꯤ ꯐꯖꯅ ꯍꯧꯔꯛꯑꯦꯁꯦ, ꯐꯩ ꯈꯪꯒꯅꯤꯗꯅ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯄꯣꯂꯥꯡ ꯑꯗꯨ, ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯁꯦꯝꯈꯤꯕ ꯂꯥꯟꯅ ꯁꯦꯝꯈꯤꯕ ꯊꯨꯝꯃꯣꯛ ꯃꯥꯟꯕ ꯀꯨꯌꯣꯝ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯗꯨꯗꯩꯗꯨꯗ ꯑꯁꯤꯟꯕ ꯍꯩ ꯈꯔ ꯊꯥꯗꯔꯕ ꯃꯇꯨꯡ ꯄꯣꯂꯥꯡ ꯑꯗꯣ ꯏꯁꯤꯡꯒꯤ ꯏꯔꯣꯟꯅꯨꯡꯗ ꯆꯕꯨꯛ ꯂꯥꯎꯅ ꯂꯪꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯪꯊꯈꯤꯕꯒꯤꯗꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯣ ꯒꯔ ꯃꯌꯦꯡ ꯇꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯃꯌꯦꯡ ꯒꯔ ꯇꯥꯔꯛꯄ ꯑꯗꯨꯗ ꯅꯣꯡꯊꯣꯟꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯈꯜꯂꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯊꯣꯟ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯁꯤꯡ ꯑꯗꯨꯅ ꯃꯌꯦꯡ ꯄꯨꯡꯀꯪ ꯀꯪꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯈꯣꯡꯅꯤꯡꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯈꯣꯟꯖꯦꯜ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯊꯣꯟꯅ "ꯀꯔꯤꯅꯣꯗ, ꯀꯔꯥꯏꯗꯒꯤ ꯀꯝꯗꯧꯕ ꯈꯣꯟꯖꯦꯜꯅꯣꯅꯦ, ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯁꯨꯛ ꯅꯛꯅ ꯇꯥꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯊꯣꯟꯅ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯎꯗꯕꯗꯨꯗ ꯅꯣꯡꯊꯣꯟꯅ ꯈꯪꯂꯦ ꯃꯁꯦ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯣꯡꯊꯣꯟꯒꯤ ꯑꯀꯣꯏꯕꯗ ꯃꯨꯁꯤꯟ ꯃꯨꯕ ꯐꯤꯃꯨ ꯁꯦꯠꯄ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯍꯧ ꯍꯥꯏꯗꯨꯅ ꯆꯣꯡꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯧ ꯍꯥꯏꯗꯨꯅ ꯆꯣꯡꯗꯨꯅ ꯆꯠꯂꯤꯉꯩ ꯅꯣꯡꯊꯣꯟꯅ "ꯍꯩ, ꯅꯈꯣꯏ ꯀꯅꯥꯅꯣ? ꯑꯃꯥꯏꯕ ꯅꯣꯡꯊꯣꯟ ꯃꯁꯛ ꯈꯪꯗꯕ꯭ꯔꯣ ꯅꯈꯣꯏꯕꯨ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯒꯤ ꯑꯀꯣꯏꯕꯗ ꯆꯣꯡꯗꯨꯅ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ "ꯍꯩ ꯅꯣꯡꯊꯣꯟ ꯍꯥꯏꯕ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛꯁꯨ ꯄꯤꯗꯕ, ꯉꯁꯤꯗꯤ
ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯄꯨ ꯀꯧꯕꯒꯤ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯊꯥ ꯄꯤꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯤꯒ ꯊꯥꯒ ꯅꯊ꯭ꯋꯥꯏ ꯃꯤꯔꯦꯜ ꯇꯔꯨꯛꯃꯛ ꯑꯩꯈꯣꯏꯅ ꯉꯁꯤꯃꯛ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯗꯤ ꯅꯈꯣꯏꯕꯨ ꯀꯧꯈꯤꯕ ꯂꯩꯇꯦ ꯑꯩꯗꯤ ꯅꯈꯣꯏꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯀꯧꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯈꯣꯏꯕꯨ ꯇꯠꯇꯅ ꯍꯧꯗꯣꯔꯛꯈꯤꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯍꯧꯗꯣꯛꯂꯝꯂꯒ ꯁꯥꯟꯁꯨ ꯁꯥꯟꯅꯕꯤꯗꯕ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯅꯪꯁꯤ ꯑꯃꯥꯏꯕꯅꯤ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏ ꯑꯄꯪꯕ ꯅꯣꯡꯊꯣꯟ ꯍꯥꯏꯕ ꯃꯥꯏꯕ ꯅꯍꯥꯛꯅ ꯉꯔꯥꯡ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯀꯧꯅꯕ ꯂꯥꯏꯔꯤꯛꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯄꯥꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯄꯥꯕꯗꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯕु ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯍꯥꯛꯅ ꯂꯩꯔꯣꯟꯁꯤꯡ ꯑꯗꯨ ꯄꯥꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛꯇ ꯌꯥꯗꯕꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯁꯤꯟꯊꯥ ꯄꯤꯗꯅ ꯍꯟꯕꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯗꯦ ꯁꯤꯟꯊꯥ ꯈꯔ ꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛꯁꯨ ꯄꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯊ꯭ꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯄꯥꯝꯕ ꯈꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗ ꯅꯣꯡꯊꯣꯟ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟ ꯅꯤꯡꯁꯤꯡꯂꯛꯂꯤ ꯉꯔꯥꯡ ꯑꯍꯤꯡ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯄꯥꯈꯤꯕꯗꯨꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕꯁꯤꯡ ꯑꯗꯨꯕꯨ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯣꯟꯈꯤꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯪꯂꯛꯈꯤ ꯑꯍꯤꯡꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯔꯥꯡ ꯁꯣꯏꯕꯗꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯐꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅꯔ ꯃꯍꯥꯛꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯄꯥꯈꯤꯕꯗꯣ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯁꯤꯗꯒꯤ ꯅꯣꯡꯊꯣꯟ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯉꯔꯥꯡ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯃꯇꯝꯗ ꯂꯥꯛꯈꯤꯗꯕꯗꯨ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯈꯨꯟꯖꯤꯟꯅꯗꯨꯅ ꯂꯩꯈꯤꯕꯅ ꯂꯥꯛꯇꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯊꯣꯟ ꯀꯔꯤ ꯁꯤꯟꯊꯥ ꯄꯤꯁꯤꯒꯦ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ ꯑꯁꯨꯝ ꯈꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯊꯣꯟꯅ ꯄꯨꯡꯀꯪ ꯀꯪꯂꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥꯅ ꯁꯥꯕ ꯈꯨꯖꯥꯏ ꯃꯆꯥ ꯑꯗꯣ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯈꯠꯂꯛꯎ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯣꯡꯗꯨꯅ ꯆꯠꯂꯤꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯣꯡꯊꯣꯟꯗ ꯍꯥꯏꯔꯤ ꯍꯥꯏ ꯅꯣꯡꯊꯣꯟ ꯃꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯄꯣꯠꯁꯛ ꯑꯗꯣ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯙꯧ ꯋꯥꯡꯄꯨꯂꯦꯟꯅ ꯂꯧꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯂꯨꯕ ꯌꯥꯔꯔꯣꯏ ꯅꯍꯥꯛꯅ ꯃꯗꯨ ꯄꯥꯝꯂꯕꯗꯤ ꯃꯉꯣꯟꯗ ꯍꯥꯏꯅꯔꯒ ꯏꯕꯨꯙꯧ ꯋꯥꯡꯄꯨꯂꯦꯟꯕꯨ ꯇꯥꯏꯅꯔꯒ ꯂꯧꯕ ꯌꯥꯒꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯑꯣ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯗꯦ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯉꯧ ꯁꯅꯥꯅ ꯄꯣꯠꯁꯛ ꯑꯗꯨ ꯏꯕꯨꯙꯧ ꯋꯥꯡꯄꯨꯂꯦꯟꯗ ꯁꯤꯟꯅꯔꯝꯕ ꯑꯣꯏꯔꯦꯀꯣ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯏꯕꯨꯙꯧ ꯋꯥꯡꯄꯨꯂꯦꯟꯕꯨ ꯇꯥꯏꯅꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯊꯣꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯊꯣꯟꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯏꯕꯨꯙꯧ ꯋꯥꯡꯄꯨꯂꯦꯟꯕꯨ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯈꯤꯕꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗ ꯅꯣꯡꯊꯣꯟ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯈꯪꯍꯧꯗꯅ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯪꯍꯧꯗꯦ ꯑꯃꯨꯕ ꯃꯃꯤ ꯑꯗꯨꯅ ꯅꯣꯡꯊꯣꯟꯒꯤ ꯃꯁꯥ ꯁꯒꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯇꯝꯅ ꯂꯪꯊꯔꯛꯏ ꯏꯁꯤꯡꯁꯨ ꯈꯔ ꯀꯪꯊꯔꯛꯄꯅꯤꯅ ꯏꯁꯤꯡꯗꯤ ꯇꯥꯏ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯏꯁꯤꯡꯗꯣ ꯈꯣꯡꯖꯦꯡꯃꯨꯛꯇꯃꯛ ꯉꯥꯏꯁꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯀꯥꯈꯠꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯇꯤꯟꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯗꯣ ꯋꯝꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯊꯣꯟꯕꯨ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯁꯤꯗꯤ ꯀꯝꯗꯧꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯀꯪꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯏꯁꯤꯡ ꯑꯗꯣ ꯄꯨꯡꯀꯪ ꯀꯪꯂꯤ ꯈꯔꯛ ꯂꯥꯎꯅ ꯀꯪꯂꯤ ꯍꯥꯟꯅ ꯏꯁꯤꯡ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗ ꯆꯕꯤꯠ ꯂꯥꯎꯕꯒ ꯇꯧꯕꯖꯥꯠ ꯅꯠꯇꯦ ꯃꯥꯏꯕꯒꯤ ꯃꯍꯩꯁꯤꯁꯨ ꯑꯉꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯄꯤꯛꯊꯅ ꯂꯩꯔꯝꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯈꯣꯡꯅꯨꯡꯗ ꯈ꯭ꯔꯪ ꯂꯥꯎꯅ ꯀꯥꯛ ꯂꯥꯎꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅ ꯅꯣꯡ ꯇꯥꯗꯅ ꯊꯝꯂꯕ ꯁꯣꯔꯣꯛ ꯂꯝꯕꯤꯒꯨꯝ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯂꯤꯟ ꯃꯌꯥꯝ ꯑꯃꯅ ꯃꯔꯩ ꯇꯥꯁꯤꯟꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟꯅ ꯂꯤꯟ ꯃꯌꯥꯝ ꯑꯁꯤꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯦꯅ ꯇꯧꯔꯤꯕꯁꯤ ꯐꯩ ꯂꯤꯟ ꯃꯌꯥꯝ ꯑꯁꯤ ꯍꯥꯟꯅ ꯇꯥꯟꯊꯣꯛꯇꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯊꯣꯟꯅ ꯂꯤꯟ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯈꯪꯍꯧꯗꯅ ꯅꯣꯡꯊꯣꯟꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯀꯪꯍꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ
तम तमना अमुक थोकप हौरक्ली मतम मदु नोंथोना मसिदी कानररोई खल्लदुना लेवा मंत्र खरा महाकना मसादा सोलगा हौजिक महाकना उरिबा सनाना साबा खुजाई अदुना लेरिबा लिन मयानो कुपसलिबा अदुगी मनाक तमना चेंसिलक्ली असुमना चेंसिलक्लगा लिन सिंग अदुबु महाकना लेवा अमा सोंदुना तम तमना इसिंग लेरक्लिबा इसिंग चावखलक्लिबा तुरेल अदुगी इसिंग सिंग अदो महाकना खुजोक लेवा सोंदुना चाइसनबदगिदी लिन मयामदो मरेंग चतुना हंदोकनख्री अदुगा मफम मदो यामनसु सागलखी मसिदगिदी नोंथोना लिन मयामना योमसदुना लेरमलबा सनागी खुजाई मचा अदो महाकना ताप लोकतुना मथादा ओमसिंदुना येपसल्ले मसिदगिदी महाक इसिंग अदुदा चबुक लाक्तुना तुरेल लेराई तमना लाक्ली तुरेल लेराई यौरबदा नोंथोन हराउखिबना लोइरे खुजाई अदो महाकना पोरकपा खावरुदा सेक्शन योमसल्लगा तुरेल अदुगी इसिंग अदो इमाई अमुक हंगतुना हानगी फिल्म लेरसनु हाइदुना लेवा खरा सोंदुना लेतुमदा सोलगा थादख्री अदुगा महाकना सिजनरंबा हाई लेई पुनमक अदुना सोरी तुरेंगी मपांदा अदुमक थनमखी असिदगिदी नोंथोन मयुम जौना अदुमक चटख्री यामना नुंगायना लाकपना मयुम जौरबदा महाक अदुमक पोथाख्री खुजाई अदुना सेक्शिनना थमखी महाकी उपु मचा अदुदा मसिगी मतुंग मथंगी नोंगालक्ले शेलुंगबा महाकी सनागी खुजाई अदुना फोमदुना लेरिबा इरेल अदुदा महाक लाक्ले महाकसु खुजाई अदुबु कमदौना लौसिगे हाइदुना ngahak ta warabasu nuktige lakribani lokatpaba ngamdrabasu kamdौना तौसिगे हाइबदु येंगे खलदुना आदमना सेलुंगबना लाको मतमददी तुरेल तोरबाल अदुता करिगुम्बा लाई ओइबा थौरम खरा तौरमबगी मवोंगदा हाइरांग लेरांग खरा साइरगा लेरिबदु उबदा सेलुंगबा सिंगनबा अमा लेबदगी नोंथोनगी मयुमदा लाखी वारी असिगी तरामाथोई सुबा तांकक मतांग असिदा लोइसिनजरी मथंगी तांकक छिंगदा करी कमदौरपगे हाइबदु मयाम पुन्ना ngaiminarasi पुनमकपु अरोइबदा अमुका हन्ना खुरुमजरी।